ꯐꯅ ꯀꯟꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯤ ꯑꯃꯒ ꯃꯤ ꯃꯌꯥꯝ ꯑꯃꯒ ꯃꯨꯛꯅꯕ ꯍꯥꯏꯕꯁꯤ ꯈꯔ ꯋꯥꯒꯅꯤ. ꯑꯗꯨꯅ ꯇꯝꯉꯥꯟꯕꯗꯨ ꯃꯌꯥꯝ ꯑꯗꯨꯒ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯔꯩꯗꯨ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯆꯠꯄ ꯃꯅꯥꯛꯇ ꯂꯩꯕ ꯃꯤ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯀꯟꯅ ꯃꯤ ꯈꯠꯅꯔꯦ, ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯄꯤꯌꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯤ. ꯉꯁꯥꯏꯗꯒꯤ ꯇꯝꯉꯥꯟꯕ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯐꯨꯅꯕ ꯍꯣꯠꯅꯔꯤꯉꯩ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥ ꯌꯥꯎꯔꯤ ꯍꯥꯏꯕ ꯑꯃ ꯌꯦꯡꯗꯦ. ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯇꯅꯧꯕꯤ ꯑꯃ ꯊꯣꯛꯂꯛꯄꯗꯨꯗ ꯅꯨꯄꯥ ꯈꯔ ꯑꯗꯨ ꯏꯪꯒꯤꯠ ꯇꯧꯅꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯂꯣꯝꯗ ꯂꯣꯏꯅ ꯆꯪꯂꯛꯏ. ꯅꯨꯔꯩꯗꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯀꯗꯣꯝꯗ ꯆꯪꯂꯛꯄꯗꯨꯕꯨ ꯎꯔꯒ ꯃꯅꯤꯡ ꯄ꯭ꯔꯄ꯭ꯔ ꯐꯟꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯥꯏꯗꯨꯅ ꯇꯧꯏ. ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯌꯥꯟꯈ꯭ꯔꯦ. ꯅꯨꯄꯥ ꯑꯗꯨꯗ ꯀꯤꯅ ꯑꯃꯗꯤ ꯍꯪꯒꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ. ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ, "ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣꯅꯦ ꯐꯖꯕꯤ? ꯍꯥ? ꯀꯗꯥꯏꯗ ꯆꯦꯅꯕ ꯍꯣꯠꯅꯔꯤꯕꯅꯣ? ꯂꯧ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ. ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ. ꯅꯕꯨꯡ ꯁꯛꯇꯥ ꯑꯁꯤꯒ ꯅꯪꯒ ꯌꯥꯝ ꯈꯦꯠꯅꯩꯅꯦ ꯍꯥ? ꯅꯪꯅ ꯑꯁꯨꯛ ꯐꯖꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯅꯪꯕꯨ ꯀꯩ ꯆꯥꯒꯦ?" ꯅꯨꯔꯩꯗꯨ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯗꯕꯤ ꯅꯨꯄꯥ ꯑꯗꯨꯗ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ. ꯁꯣꯝꯗꯅ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯃꯤꯐꯠꯇ ꯑꯗꯨꯅ ꯇꯝꯉꯥꯟꯕꯗꯨꯒꯤ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔꯗꯨ ꯄꯥꯏꯗꯨꯅ, "ꯅꯔꯤꯜ ꯌꯥꯎꯗꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯑꯅꯝ ꯀꯟꯗꯨꯅ ꯃꯤꯉꯣꯟꯗ ꯁꯤꯡꯅꯕ ꯍꯧꯔꯤꯕ? ꯍꯥ? ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯅꯥꯅ ꯀꯟꯕ ꯂꯥꯛꯀꯗꯧꯔꯤꯕ? ꯅꯪꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯤꯅ ꯑꯣꯏꯔꯒꯗꯧꯕꯅꯤ. ꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯦꯂꯩꯁꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯅ ꯂꯩꯔꯨꯔꯅꯤ ꯍꯥ? ꯅꯔꯤꯜ ꯄꯥꯡꯗ꯭ꯔꯕꯗꯤ ꯅꯪꯅꯤ. ꯅꯊꯧꯅꯥꯗꯨ ꯂꯩꯔꯒꯗꯤ ꯀꯔꯤꯒꯤ ꯅꯇꯣꯝꯇ ꯂꯥꯛꯇ꯭ꯔꯤ? ꯑꯗꯨꯒ ꯍꯥꯏꯌꯨ, ꯅꯪ ꯀꯅꯥ? ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ? ꯑꯩꯕꯨ ꯐꯨꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯤꯅꯥꯏ ꯃꯆꯥ, ꯅꯪꯒꯤ ꯃꯄꯨꯗꯨ ꯀꯅꯥꯅꯣ? ꯍꯥꯏꯌꯨ." ꯋꯥꯍꯩ ꯑꯀꯟꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯑꯣꯏꯔꯦ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯁꯤꯒ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒ ꯆꯨꯁꯤꯟꯅꯕ ꯑꯣꯏꯗꯨꯅ ꯁꯥꯎꯔꯦ ꯇꯁꯦꯡꯅ. "ꯑꯩꯒꯤꯁꯦ ꯊꯧꯅꯥ ꯂꯩꯔꯤꯕ. ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯏꯊꯧ. ꯅꯪ ꯑꯃ ꯍꯥꯠꯄꯗ ꯑꯩꯅ ꯐꯪꯒꯗꯕ ꯁꯦꯜꯁꯦ ꯀꯌꯥꯝ ꯌꯥꯝꯃꯤ ꯈꯪꯕ꯭ꯔꯥ? ꯋꯥꯆꯣꯏ ꯉꯥꯡꯕꯒꯤ ꯃꯇꯝ ꯅꯠꯇꯦ. ꯑꯩꯁꯦ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯕꯨꯡ ꯅꯣꯡꯊꯥꯡꯗꯨ ꯈꯪꯕ꯭ꯔꯥ? ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯤ. ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯇꯥꯎꯒꯤꯗꯃꯛꯇꯅꯤ." ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯇꯁꯦꯡꯅ ꯈꯪꯍꯧꯔꯦ. ꯑꯗꯨꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯂꯩ ꯇꯝꯉꯥꯟꯕꯗꯨ. ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯅꯝꯃꯤ. ꯑꯗꯨꯒ, "ꯃꯊꯪ ꯃꯄꯣꯛꯇ ꯑꯣꯏꯅ ꯊꯨꯡꯅꯕ ꯑꯣꯏꯔꯣ. ꯍꯟꯗꯛꯀꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯣꯔꯤ ꯍꯥꯏꯔꯤ. ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ. ꯆꯠꯂꯣꯅꯦꯀꯣ. ꯅꯇꯣꯝꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯤꯕꯅꯤ. ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ. ꯆꯠꯂꯣꯅꯦꯀꯣ." ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯅꯥꯀꯜ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯅꯨꯔꯩ ꯑꯗꯨꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ. "ꯊꯥꯗꯣꯛ! ꯅꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯣ." ꯅꯨꯄꯥ ꯈꯔ ꯑꯗꯨꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯃꯒꯨꯝ ꯅꯣꯛꯇꯨꯅ ꯀꯔꯦꯝꯅꯅ ꯂꯩꯔꯝꯃꯤ. ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯇꯥꯗꯦ. ꯅꯨꯄꯥ ꯑꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯈꯤ. ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯨꯔꯩꯗꯨ ꯀꯤꯅ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯈꯤ, ꯃꯃꯤꯠ ꯑꯗꯨ ꯆꯦꯅ ꯎꯏꯁꯤꯟꯗꯨꯅ. ꯁꯦꯀꯦꯟ ꯑꯃꯒꯤ ꯃꯇꯨꯡ ꯅꯨꯔꯩꯗꯨ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯏ. ꯑꯗꯨꯕꯨ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯕꯨꯡ ꯁꯛꯂꯕꯗꯨꯗꯤ ꯂꯦꯞꯇꯨꯅ ꯀꯩꯁꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯣꯛꯃꯤ ꯇꯧꯖꯩ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯎꯕꯗ. ꯇꯝꯉꯥꯟꯕꯗꯨ ꯏꯉꯛ ꯉꯛꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯦꯞꯂꯝꯂꯤꯕ ꯄꯨꯋꯥꯡꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯂꯩꯃꯥꯏꯗꯨꯗ ꯇꯥꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ. ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ. "ꯑꯩꯅꯤ ꯄꯨꯋꯥꯡꯕ ꯍꯥꯏꯕꯗꯣ." ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯃꯤꯐꯠꯇꯕ ꯃꯈꯩ ꯑꯗꯨ ꯍꯧ ꯊꯥꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ. ꯅꯨꯔꯩꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯑꯗꯨꯒ ꯄꯨꯋꯥꯡꯕ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ, "ꯗꯗꯥ." "ꯑꯍꯧ." "ꯏꯕꯨꯡꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ. ꯗꯗꯥ ꯂꯥꯛꯑꯝꯗ꯭ꯔꯒꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ." "ꯑꯗꯣ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯨꯝꯁꯤ. ꯃꯤꯅ ꯎꯈ꯭ꯔꯒ ꯋꯥꯊꯣꯛ ꯀꯣꯏꯅꯒꯅꯤ." ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯔꯛꯂꯦ. ꯑꯁꯤꯕ ꯑꯗꯨꯗꯤ ꯊꯥꯗꯨꯅ ꯂꯩꯍꯧꯏ. ꯃꯤꯒꯤ ꯐꯠꯇꯅꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯏꯁꯣꯔꯅ ꯏꯁꯥꯗ ꯍꯟꯖꯤꯟ ꯍꯟꯗꯨꯅ ꯋꯥꯔꯛꯏ ꯍꯥꯏꯕꯗꯨ ꯃꯤꯐꯠꯇꯕ ꯃꯉꯣꯟꯗ ꯊꯣꯛꯂꯔꯦ. ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯥꯏꯅꯈꯤꯕ ꯀꯦꯐꯦ ꯑꯗꯣꯝꯗ ꯅꯤꯡꯊꯤꯅ ꯀꯩꯁꯨ ꯇꯧꯗꯕ ꯃꯒꯨꯝ ꯂꯥꯛꯏ. ꯀꯥ ꯍꯦꯟꯅ ꯁꯣꯛꯄ ꯑꯃ ꯑꯣꯏꯗꯕꯅꯤꯅ ꯇꯝꯉꯥꯟꯕꯗꯨꯁꯨ ꯅꯣꯔꯃꯦꯜ ꯑꯣꯏ. ꯏꯐꯨꯜ ꯋꯥꯏꯐꯨꯜ ꯑꯗꯨꯗꯤ ꯈꯔ ꯇꯩꯔꯤ. ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯄꯨꯋꯥꯡꯕ ꯑꯃꯗꯤ ꯅꯨꯔꯩ ꯃꯈꯣꯏ ꯑꯅꯤ ꯐꯝꯍꯟꯗꯨꯅ ꯊꯅꯝꯂꯒ ꯃꯍꯥꯛꯅ ꯀꯦꯐꯦ ꯑꯗꯨꯒꯤ ꯔꯦꯁꯠꯔꯨꯝ ꯑꯗꯣꯝꯗ ꯆꯪꯈꯤ. ꯇꯟꯖꯥ ꯑꯗꯨꯗ
ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯁꯤꯔꯅꯔꯦ, ꯅꯪꯅ ꯅꯕꯨꯡꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯌꯦꯅ ꯍꯥꯏꯕꯗꯣ? ꯍꯣꯏ, ꯃꯥꯅꯤ꯫ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯏꯕꯨꯡꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝ ꯂꯨꯅ ꯆꯥꯅ ꯇꯧꯏ꯫ ꯑꯗꯣ ꯗꯗꯥꯗꯤ ꯀꯔꯝꯅ ꯏꯕꯨꯡꯁꯤꯒ ꯇꯤꯟꯅꯔꯤꯕꯅꯣ? ꯀꯃꯥꯏꯅ ꯍꯥꯏꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈꯨꯇꯤꯟꯅꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨꯃ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨꯗ ꯚꯥꯞ ꯑꯗꯨꯃꯛ ꯇꯥꯏ ꯅꯨꯔꯩꯗꯨ꯫ ꯃꯔꯝꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯕꯅꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯉꯤ꯫ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯄꯨꯋꯥꯡꯕꯗꯨ ꯇꯞꯅ ꯃꯈꯥ ꯇꯥꯏ꯫ ꯑꯩꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯃꯥꯗ ꯍꯥꯏꯔꯕꯗꯤ ꯑꯩꯒ ꯏꯃꯥꯒ ꯑꯃꯨꯛ ꯁꯣꯏꯗꯅ ꯃꯔꯤ ꯇꯧꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯗꯤ ꯄꯥꯝꯗꯦ꯫ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯆꯩꯊꯦ ꯇꯁꯦꯡꯅ ꯐꯪꯈ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯃꯤ ꯑꯃꯅ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯅꯨꯔꯩꯗꯨ ꯋꯥ ꯑꯗꯨꯗ ꯇꯤꯡꯉꯛ ꯄꯨꯋꯥꯡꯕ ꯑꯗꯨꯗ ꯑꯃꯨꯛ ꯑꯗꯨꯒ ꯇꯞꯅ ꯃꯈꯥ ꯇꯥꯔꯦ꯫ ꯍꯥꯟꯅ ꯀꯩ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒ ꯌꯥꯎꯕꯒꯦ ꯊꯃꯣꯏ ꯀꯥꯏꯕ ꯌꯥꯝꯅ ꯈꯪꯉꯝꯃꯤꯕꯁꯤꯕꯣ? ꯑꯩ ꯏꯆꯥ ꯑꯃꯒꯤ ꯃꯄꯥꯅꯤ꯫ ꯃꯃꯥꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯏꯆꯥꯒꯤ ꯃꯃꯥ ꯑꯃ ꯃꯊꯧ ꯌꯥꯝꯅ ꯇꯥꯏ꯫ ꯑꯩꯗꯤ ꯑꯩꯒꯤ ꯊꯕꯛꯀꯤꯗꯃꯛ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ꯫ ꯏꯅꯝꯃꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ? ꯑꯩ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯗꯗꯥ? ꯅꯤꯡꯁꯤꯡꯕꯗ ꯑꯋꯥꯕ ꯈꯛ ꯅꯠꯇꯅ ꯀꯔꯤꯕꯨ ꯑꯃꯨꯛ ꯍꯥꯏꯔꯨꯒꯅꯤ? ꯇꯠꯇꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ, ꯑꯩ ꯃꯃꯥ ꯑꯣꯏꯕ ꯌꯥꯝꯅꯗꯤ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯒ ꯀꯥꯏꯅꯒꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈꯤꯕꯅ ꯑꯃꯗꯤ ꯁꯥꯒꯩꯒꯤ ꯑꯩꯒꯤ ꯈꯟꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯇꯥꯈꯤꯗꯦ꯫ ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕ ꯑꯃ ꯑꯣꯏꯗꯨꯅꯇ ꯂꯩ꯫ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯇꯥꯔꯝꯂꯕ ꯑꯩ ꯃꯍꯥꯛ ꯉꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯍꯧꯈꯤꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ ꯅꯨꯔꯩꯒꯤ ꯃꯐꯝꯗ꯫ ꯆꯠꯇꯤ ꯆꯠꯅꯤꯡꯗ ꯆꯠꯇꯕꯗꯤ ꯌꯥꯗꯦ, ꯊꯕꯛꯅ ꯑꯔꯨꯕ ꯑꯃ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯤ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ꯫ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯗꯒꯤ ꯍꯦꯟꯗꯨꯅ ꯃꯁꯥꯗꯨ ꯇꯁꯦꯡꯅ ꯌꯥꯝꯅ ꯁꯣꯟꯊꯔꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯈꯔ ꯄꯥꯗꯨꯅ ꯂꯩꯕꯒ ꯑꯃꯨꯛ ꯍꯦꯟꯅ ꯁꯣꯟꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯔꯤꯛꯇꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯊꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯗꯨꯅ ꯂꯩ꯫ ꯃꯅꯥꯛ ꯑꯗꯨꯗ ꯄꯨꯋꯥꯡꯕꯗꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯅꯤꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯅꯨꯡꯁꯤꯅ ꯀꯧꯖꯔꯛꯏ, ꯌꯥꯝꯕꯣ꯫ ꯇꯥꯏ꯫ ꯅꯪ ꯆꯠꯂꯅꯨꯕ꯫ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ꯫ ꯅꯪꯅ ꯂꯦꯡꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯒ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯕꯣ꯫ ꯅꯪ ꯆꯠꯂꯅꯨꯕ꯫ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯇꯁꯦꯡꯅ, ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯕ ꯅꯠꯇꯦ, ꯆꯠꯅꯤꯡꯕꯁꯨ ꯄꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯆꯠꯇꯕꯗꯤ ꯌꯥꯗꯦꯗ ꯄꯨꯋꯥꯡꯕꯗꯨ ꯊꯔꯤꯛ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ, ꯊꯔꯤꯛ, ꯑꯃꯨꯛ ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯑꯩ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯅꯤꯗ꯫ ꯅꯪꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩ ꯅꯪꯕꯨ ꯀꯨꯏꯅ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ꯫ ꯌꯥꯝꯃꯨꯛꯅꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯄꯥꯝꯗꯦ꯫ ꯊꯔꯤꯛꯇꯨ ꯇꯞꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯇꯞꯅ ꯄꯥꯏꯕꯤꯗꯨꯅ ꯄꯨꯋꯥꯡꯕꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯖꯔꯛꯏ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ? ꯅꯁꯥꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯕꯁꯨ ꯇꯧꯒꯅꯨ꯫ ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯅ ꯑꯍꯥꯟꯕ ꯎꯖꯒꯗꯧꯔꯤꯕ ꯏꯆꯥ ꯑꯗꯨꯕꯨ ꯎꯕꯗ ꯂꯣꯏꯅ ꯐꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯅ ꯏꯃꯥ ꯍꯣꯏ, ꯏꯅꯝꯆꯥ ꯍꯣꯏꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯔꯝꯗꯣꯏꯅꯤ꯫ ꯑꯩ ꯀꯨꯏꯔꯣꯏ ꯁꯠ ꯂꯥꯛꯀꯗꯧꯕꯅꯤ꯫ ꯅꯪ ꯋꯥꯈꯜ ꯋꯥꯁꯤꯜꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯔꯒ ꯌꯥꯝꯃꯨꯛꯅ ꯌꯨꯝꯁꯤꯗꯒꯤ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ಚꯠꯄ ꯉꯝꯒꯗꯣꯏꯅꯣ? ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯁꯨ ꯅꯪ ꯑꯩ ꯑꯃꯗꯤ ꯌꯨꯝꯁꯤꯒꯤꯅꯤ꯫ ꯌꯥꯝꯕ, ꯅꯪ ꯌꯥꯝ ꯊꯨꯅꯗꯤ ꯂꯥꯛꯎꯀꯣ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯂꯩꯔꯕ ꯑꯩ ꯑꯋꯥꯕ ꯈꯔ ꯐꯩ꯫ ꯑꯩꯒꯤꯗꯤ ꯌꯥꯝꯃꯨꯛꯅ ꯄꯨꯝꯅꯃꯛ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝꯕꯣ꯫ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯊꯔꯤꯛꯀꯤ ꯃꯄꯨꯛ ꯑꯗꯨꯗ ꯇꯞꯅ ꯄꯥꯏꯔꯛꯇꯨꯅ, ꯅꯪꯈꯛ ꯅꯨꯡꯁꯤꯕꯇ ꯅꯠꯇꯅ ꯅꯪꯒꯤ ꯈꯣꯏꯖꯤꯈꯥꯗ ꯃꯤꯇꯝꯂꯤꯕ ꯅꯋꯥ ꯑꯁꯤꯕꯨꯁꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ꯫ ꯅꯃꯥ ꯅꯆꯥꯕꯨ ꯑꯩꯅ ꯊꯥꯗꯣꯛꯄ ꯍꯧꯅꯗꯦ꯫ ꯅꯪ ꯌꯥꯝꯃꯕꯨ ꯊꯥꯖꯧ, ꯑꯩ ꯁꯣꯏꯗꯅ ꯅꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ꯫ ꯅꯪ ꯋꯥꯈꯜ ꯋꯥꯒꯅꯨ ꯊꯔꯤꯛ꯫ ꯑꯁꯨꯝ ꯇꯧꯗꯅ ꯄꯨꯋꯥꯡꯕ ꯊꯕꯛꯀꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯁꯤꯕꯨ ꯃꯃꯥꯍꯣꯏꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫
ꯑꯗꯨꯕꯨ ꯊꯕꯛꯅ ꯌꯥꯗ꯭ꯔꯗꯨꯅ ꯁꯠ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯗꯨꯅ ꯌꯨꯝꯗ ꯊꯣꯛꯄ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯊꯔꯤꯛ ꯃꯥꯒꯤꯗꯤ ꯃꯇꯝ ꯁꯨꯔꯛꯄ ꯑꯣꯏꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯨꯅ ꯑꯉꯥꯡꯗꯨ ꯎꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝ ꯃꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜ ꯑꯣꯏꯔꯤꯗ꯭ꯔꯥ? ꯍꯥꯟꯅꯗꯒꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯔꯨꯕ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯣꯟꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯣꯡꯃ ꯌꯥꯝ ꯅꯨꯡꯁꯤꯅ ꯐꯣꯟ ꯑꯗꯨꯗ ꯋꯥꯔꯤ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯕꯣ, ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯆꯥꯁꯦ? ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯅꯪ ꯂꯥꯛꯎꯕ ꯌꯥꯝꯕꯣ? ꯑꯉꯥꯡ ꯑꯁꯤꯅ ꯃꯄꯥ ꯀꯟꯅ ꯍꯪꯉꯤ꯫ ꯑꯩ ꯀꯨꯏꯗꯕꯤꯗ ꯁꯣꯏꯗꯅ ꯂꯥꯛꯇꯣꯏꯅꯤ ꯊꯔꯤꯛ꯫ ꯌꯥꯝꯕꯨꯡꯅ ꯍꯦꯟꯅ ꯂꯥꯛꯅꯤꯡꯉꯤꯅꯤ, ꯅꯠꯇ꯭ꯔꯒꯅ ꯑꯩ ꯊꯕꯛ ꯑꯁꯤ ꯇꯣꯛꯎꯔꯥ? ꯅꯃꯥ ꯅꯆꯥꯒꯤ ꯅꯅꯥꯛꯇꯨꯗ ꯂꯦꯞꯄꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯣꯇꯣꯒ ꯀꯥꯞꯄꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ? ꯑꯗꯣ ꯑꯉꯥꯡ ꯃꯃꯤꯡꯗꯤ ꯀꯩ ꯍꯥꯏꯅ ꯊꯣꯜꯂꯕ? ꯑꯗꯨꯗꯤ ꯌꯥꯝꯕꯨꯡ ꯂꯥꯛꯑꯒ ꯑꯣꯏꯅ ꯊꯣꯜꯂꯁꯤ꯫ ꯏꯆꯥꯁꯦ ꯃꯁꯛ ꯀꯌꯥꯝ ꯅꯨꯡꯁꯤ, ꯃꯕꯣꯛꯇꯤ ꯃꯁꯨꯁꯦ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯌꯥꯝꯕꯣ, ꯅꯪ ꯊꯕꯛ ꯇꯣꯛꯄ ꯌꯥꯗꯦ꯫ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ, ꯏꯆꯥꯁꯨ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯩꯅ ꯁꯨꯝ ꯎꯅꯤꯡꯕꯒꯤ ꯀꯧꯕꯅꯤ, ꯇꯞꯅ ꯂꯥꯛꯑꯁꯨ ꯌꯥꯏꯗ꯫ ꯑꯩꯁꯨ ꯏꯆꯥ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯊꯔꯤꯛ꯫ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯑꯦ꯫ ꯅꯅꯥꯛꯇ ꯌꯥꯗꯦ ꯌꯥꯗ꯭ꯔꯒꯁꯨ ꯑꯩ ꯊꯕꯛ ꯇꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯋꯥꯡꯕ ꯑꯗꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯁꯤꯞ ꯑꯗꯨ ꯀꯥꯏꯕꯗꯒꯤ ꯃꯍꯥꯛꯁꯨ ꯌꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯨꯅ ꯀꯅꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯈꯤꯗꯦ꯫ ꯃꯔꯛ ꯑꯁꯤꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯔꯤꯛ ꯑꯗꯨꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯧꯒꯤ ꯃꯇꯧꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯂꯩꯁꯅꯥꯗꯣ꯫ ꯂꯩꯁꯅꯥ ꯇꯞꯅ ꯃꯃꯧꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯔꯤꯛ, ꯅꯆꯥꯗꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯃꯀꯣꯛ ꯅꯣꯝꯃꯤ ꯊꯔꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯒꯣ꯫ ꯑꯗꯨꯕꯨ ꯍꯪꯒꯠꯅ ꯃꯅꯦꯝ ꯃꯉꯣꯟꯗ ꯌꯦꯡꯗꯦ, ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯇꯞꯅ꯫ ꯏꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥꯁꯦ꯫ ꯑꯩ ꯏꯆꯥꯁꯦ ꯀꯔꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯏꯃꯥꯁꯦ, ꯑꯩꯒꯤ ꯌꯥꯝꯕꯨꯡꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯠꯇꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯌꯥꯝꯕꯨꯡꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕꯁꯦ? ꯃꯃꯥ ꯑꯃ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯀꯌꯥꯗ ꯆꯨꯝꯂꯤꯕ? ꯅꯣꯛꯆꯩ ꯂꯩꯁꯅ ꯃꯃꯧꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯊꯔꯤꯛ ꯃꯆꯥꯕꯨ ꯇꯞꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯍꯟꯗꯨꯅ ꯃꯍꯥꯛ ꯄꯨꯔꯥ ꯃꯅꯦꯝꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯏꯃꯥꯁꯦ, ꯑꯩꯒꯤ ꯌꯥꯝꯕꯨꯡꯕꯨ ꯂꯥꯛꯄ ꯅꯪꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯇꯗꯤ ꯎꯅꯤꯡꯉꯤ ꯍꯥꯏꯔꯤ꯫ ꯑꯩꯒꯤ ꯌꯥꯝꯕꯨꯡꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨꯕ꯫ ꯑꯩ ꯃꯥ ꯎꯔꯒꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯀꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯏꯃꯥꯁꯦ꯫ ꯃꯃꯧꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯕ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝ ꯂꯩꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯁꯦ? ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯥꯁꯦ? ꯑꯩꯅ ꯐꯣꯟ ꯇꯧꯕꯗꯁꯨ ꯆꯠꯇꯦ꯫ ꯀꯨꯏꯔꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯌꯥꯝꯕꯨꯡꯗꯤ ꯑꯣꯏꯗꯕꯁꯨ ꯉꯥꯡꯗꯕꯅꯤ꯫ ꯏꯃꯥꯁꯦ, ꯑꯩ ꯃꯥꯕꯨ ꯊꯥꯖꯩ꯫ ꯂꯩꯁꯅꯥ ꯀꯞꯇꯕ ꯉꯝꯗꯦ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯑꯗꯨꯅ ꯀꯞꯇꯨꯅ ꯇꯅꯤꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯏꯃꯥ ꯀꯔꯤ ꯈꯨꯝꯕꯨ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯅꯇꯧꯁꯤ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯇꯣꯛꯂꯨꯕ ꯅꯪꯕꯨ? ꯏꯃꯧ ꯅꯨꯄꯥꯕꯨ ꯎꯔꯒ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯁꯤꯁꯨ ꯏꯆꯥꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯐꯪꯗꯦ꯫ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯅꯦ꯫ ꯅꯪ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯏꯕꯦꯝꯃ꯫ ꯃꯥ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯏ ꯃꯇꯨꯡ ꯑꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯌꯥꯎꯍꯧꯕ ꯑꯁꯤꯒꯤ ꯈꯟꯕꯤꯕ ꯌꯥꯏ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯏꯃꯥ ꯏꯆꯥꯒꯤ ꯃꯆꯦꯠ ꯑꯃꯇ ꯈꯟꯕꯤꯗ꯭ꯔꯤꯕ? ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥꯁꯦ꯫ ꯅꯃꯧ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯦ꯫ ꯁꯤ ꯍꯥꯏꯔꯒ ꯊꯔꯤꯛꯇꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯂꯩꯁꯅꯥ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯃꯃꯧ ꯑꯁꯤꯕꯨ ꯊꯦꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯍꯥꯛꯁꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯩ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯅꯥꯅ ꯇꯥꯔꯣꯏ? ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯤ꯫ ꯊꯔꯤꯛ ꯇꯞꯅ ꯃꯈꯥ ꯇꯥꯏ꯫ ꯃꯥꯁꯦ ꯀꯩꯒꯨꯝꯕ
ꯑꯩꯅ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏꯆꯥꯕꯨ ꯅꯈꯣꯏꯗ ꯁꯤꯟꯅꯔꯝꯗꯨꯅ ꯆꯠꯄ ꯇꯥꯔꯕ ꯏꯃꯥꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯕꯤꯒꯅꯨꯀꯣ ꯀꯔꯤꯒꯨꯝꯕ ꯌꯥꯝꯕꯨꯡꯉꯩꯒꯤ ꯏꯆꯥ ꯑꯁꯤꯒꯤ ꯃꯃꯥ ꯑꯅꯧꯕ ꯑꯃ ꯊꯤꯔꯕꯁꯨ ꯅꯪꯅ ꯋꯥꯔꯧꯖꯔꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯈꯟꯕꯗꯁꯨ ꯋꯥꯗꯕ ꯉꯝꯗꯦ ꯃꯁꯤ ꯅꯃꯧꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯊꯔꯤꯛ ꯑꯗꯨ ꯀꯞꯆꯩ ꯃꯃꯧ ꯑꯗꯨꯅ ꯀꯞꯄꯗꯨꯕꯨ ꯎꯔꯒ ꯂꯩꯁꯅꯥꯗꯨꯁꯨ ꯀꯞꯇꯨꯅ ꯐꯠꯇꯦ ꯏꯁꯣꯔ ꯃꯍꯥꯛꯁꯨ ꯐꯠꯇꯦ ꯑꯩꯒꯤ ꯏꯃꯧꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯇꯝꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯃꯧꯅ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯌꯣ 이마부 세도나 부나보 호나리바 가리기노 아이기 이수기 마마 부바야 루예 이마기 닝템 가리기노 난다 이코이 마야부 톡도나 까우톡도나 탐리바 낭부 이코이 마야부나 까우리바 시부 따하답로 낭보 mani mamau anidu pene kapmine adubu laibak haibu mangonda tamlakpa ma oibana thaidoktum chatpa ngamdedo thamoina sonki pamuba mabu wakhaladuna ningjaki magi yambungbu nungsi maikai onduna manja mabu yenki adubu lakhibra thamoina khoida jaba mahaki yambung adubu magi manakta lakte lakhide amuk khanna magi manakta nungsi mapau takhidabago tumina laikhiban mahaki yambungdu thawai mahakna hakjang mabu thadokuna chatri phawba wahai ama mapau ama tahanbirakte punsigi hidenda thawai mahakna taibang thadokuna chatlaba kaina bidai tawramdai anagu mapok ama poklamdai adu phawba ukhide takhide yambung magi mapa yambung magi maitho Nuraidu puangba dogi wariyedu butaraga yamna nungairamde puangba tapna hingdaba yadabagi jataba noktaba yadaba moirubana punsise benthokduna hinglibani nurai wabagi wadi yam waraponida thamoinungda chagliba mai chagase sai thanta munnaba honaraba misakamani yakse yambo masini punse hairise keshuk hena nungaitaba makhalun akai punna kaidoba yai haibadu khanase kanaba thiba hojoba yengbagi wana tinure aina ngonda wafam se hairake wafam asina ni yaragadi wafam pumnamak awaba kokani maso masa soinar afaba ma oigani hairabadi hayo yambo ai soidani yage ai thaja aigi pukning wakhala sina khale nangse afaba nupi amani haina aigi chagi awatpa mama se nangna khara oibi wahai aduna ngakna yengi puangba dasu nurai mangonda yengi Nuraidu ibung magidamak changjapam Nuraidu magidamak changjapam pibiba imung asigidamak mateng ama oinanaba angama mateng tawrage khanduna puwangba mahakna hairiba wa adu yarame asam tawdana tamnganba dusu thoklaktuna wari adu munna khanera numit asida puwangba mangonda Nurai adu chenkre tamnganba du yumda halaktuna wafam khoding mama hoida loina hairami machagi wada yagani haina hairuba ma oibanina mama ma dabisu samna hai adudi nangna thokpa tawraga nupidu puro imani ichagi dama pumdama thengnarake mama hoi family aduna loina yarabanina tamngan badu Nurai mangonda call tawi adabu laibak thiba haigadra call do paikhalakte aduga nakal amaromdana kamdawi Majanu paduna thajadana nupi ama purakpasida mathayam sarami mimangda chope haiduna adabu puwangba madi kashuk thausadana leirami mamagi maong matawaduda mama lesnado hairi nangbu khangnaba nupi lei hairagadi nahana haiba yadabro kariginoba ahal thangda aibu muk chopnaba haidana nangna siliba sibu ningthe imadi kaibana loire dako mimang thokpa tari ni haujikte kashuk khalunoi Najaina pamjana purakpase imana pamma nupidu oigani aduna kashu ngaitaba khangana ai nupi ama chele haibagi pawdo amukta piko sam nupi romda kashu khandaba ma oibana laisna adudi sauningmana loire
ꯇꯧꯐꯝ ꯈꯪꯗꯕ ꯑꯃꯁꯨ ꯌꯥꯎꯕꯅ ꯃꯇꯣꯝꯇ ꯐꯤꯇ꯭ꯔꯤꯡ ꯍꯦꯛ ꯆꯣꯡꯕ ꯃꯈꯩ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯨꯋꯥꯡꯕ ꯑꯗꯨꯗꯤ꯫ ꯅꯨꯔꯩꯗꯨ ꯄꯨꯋꯥꯡꯕ ꯑꯗꯨꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤ꯫ ꯃꯧ ꯑꯅꯧꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯋꯥꯜ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯊꯔꯤꯛꯀꯤ ꯐ꯭ꯔꯦꯝ ꯆꯟꯕ ꯐꯣꯇꯣ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, "ꯏꯆꯦ, ꯅꯪꯅ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯑꯗꯨ ꯉꯁꯤꯗꯒꯤ ꯅꯅꯥ ꯑꯣꯏꯅ ꯂꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯏꯆꯦꯅ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕꯤꯔꯝꯂꯕ ꯅꯆꯥꯁꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯃꯃꯥ ꯑꯃꯒꯤ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯏꯆꯥꯒꯨꯝ ꯅꯥꯌꯣꯛ ꯅꯥꯀꯣꯟꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ." ꯑꯁꯤ ꯍꯥꯏꯅ ꯃꯔꯨ ꯂꯨꯛꯅ ꯐꯃꯨꯡ ꯊꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯨꯋꯥꯡꯕꯗꯨ ꯂꯥꯛꯏ꯫ "ꯅꯨꯔꯩ, ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ꯫ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯐꯝꯗꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯅ ꯅꯪꯒꯤ ꯃꯤꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨ꯫ ꯌꯥꯝꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯌꯥꯒꯅꯤ꯫ ꯌꯥꯝꯅ ꯅꯤꯡꯖꯔꯤꯕ ꯈꯨꯗꯤꯡ ꯑꯩ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯩꯕꯨꯁꯨ ꯄꯨꯟꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯔꯨꯝ ꯊꯣꯛꯅ ꯂꯩꯕ ꯐꯪꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯕꯨꯡ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ." ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯋꯥꯕ ꯈꯨꯗꯤꯡ ꯎꯕꯤꯗꯨꯅ ꯄꯨꯋꯥꯡꯕ ꯑꯃꯗꯤ ꯅꯨꯔꯩ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯋꯥꯕ ꯈꯨꯗꯤꯡ ꯀꯣꯛꯆꯔꯣ ꯍꯥꯏꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯍꯟꯕꯤꯈ꯭ꯔꯦ꯫